Ngasisu mahawsagumna mayamgidamakta nungairaba pungawari ama puduna lakjari. Wari asigi mamingna Umaibi. Thaina mamangayda hingchabi ama lairami. Hingchabi asina khul amada mironbi nupi amakhaktang natana ataydi loinamak tumna sathokre. Hingchabi asina mironbi nupi aduda asumna hairami. Nanga aiga itasanase aduga nangna nachapoklabasu aina ichapoklabasu aikoi ani chathokminasi. Asumna hainaduna makoi ani leiminare. Nupi asidi nongma nongmagi haukibana kum tha surakle. Matam khara leiraga masak mataw yamna changkholabi machanupi ama pokle. Machadubu pamlaga nupi asina hairei. Imagi ibema nang ase onthokna naraibak thikredako hayeng nongan khrabadi hingchabina nangbu soidena chathokragani. Asi haiduna nupi ase mathwai yamna nungaitana kaptuna leirami. Matam masida hingchabi asina angang kappagi makhol tarakle. Hingchabi asina khalli nupi ase onthokna mabuk phatteda angang poklaga aingonda taklaktene. Asi khalladuna nupi adugi manakta lakle. Hingchabi aduna nupi aduda hairei. Ita nangdi onthokna phatkidre. Nacha isa pokpada taknasi hairaga nangdi taklaktene. Nupi aduna khumlai. Ita aishu take tawbani. Ita lakpana hale saurano. Hingchabi aduna hairei. Phare ita ai sauraroi adudi hauzik angang ase sanaba tawrasi. Hingchabigi wasi tabada nupi asina mama macha aniki mathwai hingba yabra yenge khalladuna hingchabi aduda hairei. Ita angang ase hingna chababudi thongduna chabana hena hawgani aduna aikoi ani mi taba khungang amadagi thau khara lawruse. Asumna hainaduna makoi ani mi taba khungang amada prap lakle. Matam masida makoina langadaba turel ama ising chawduna leiramle. Madu ubada nupi asina khalli. Turel asidi imaicha lananaba hotnabada maya yawbada soidana siragani. Aduna angang ase kaubi singnang marakta sumduna thanamlage. Asumna khalladuna hingchabi aduda hairei. Ita angang ase puduna turel ase lanbadi ngamlaroi. Angang ase kaubi singnang marakta sumduna thanamlasi. Asi hainaduna nupi aduna angang ado kaubi singnang marakta sumle. Aduga machabu nala duna kaptuna hairei. Ibema nang leihoroko. Turel ase chawrambana imana nangbu puduna chatpa ngamdre. Nang aibu warongnuko. Imana pokchaba asengba I oirabadi nangbu kanagumba amana yokpiduna nungaina panba oyuko. Asi haiduna machabu sumduna thanamle. Makoi ani turel ado lanthoptuna chatkre. Matam asida Umaibi ama angang sumliba mafam adwaida pairaklami. Umaibina pairakpagi sahum tabada angang ado mikap thoraktuna kaplakle. Maduda Umaibi aduna kuying yenglakpada angang ama kaubi singnang marakta taduna kappa ure. Umaibi aduna angang adubu ubada yamna nungsire. Angang adubu macha sakna yoklage khanduna puduna chatkre. Madudagi Umaibi aduna angang adubu chawnaba yokre. Asomdana hingchabi aduga nupi adugana mi taba khungang ama thirakpada khungang ama thengnare. Khungang adudi hingchabi aduna changba ngamdaba mafam oina tawrami. Aduna hingchabi aduna nupi aduda hairei. Ita nangna khungang asidagi thau lawruro. Aidi mafam asida changba yadi. Aina changlabadi soidana hatkragani. Ita laktri phawba ai mafam asida ngaiduna leiramge. Asi hainaduna nupi aduna khungang aduda thau lawba chatkre. Hingchabi aduna thirakpada phangloidaba mafamda lotkre. Hingchabi adudi nupi adubu ngairi. Ngaina leirakpana numita sillagle. Mana khale
ꯅꯨꯄꯤ ꯑꯗꯨ ꯁꯣꯏꯗꯅ ꯂꯣꯠꯂꯝꯂꯒꯅꯤ, ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯦ ꯆꯪꯕ ꯍꯧꯅꯗꯦ, ꯑꯗꯨꯅꯗꯤ ꯁꯨꯝꯗꯨꯅ ꯂꯩꯍꯧꯔꯤꯕ ꯑꯉꯥꯡ ꯑꯗꯨ ꯑꯣꯏꯅ ꯆꯥꯔꯨꯔꯒꯦ꯫ ꯑꯁꯤ ꯈꯜꯂꯗꯨꯅ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯑꯉꯥꯡ ꯁꯨꯝꯂꯝꯕ ꯃꯐꯝ ꯑꯗꯨ ꯇꯝꯅ ꯂꯥꯛꯂꯦ, ꯑꯗꯨꯕꯨ ꯑꯉꯥꯡ ꯑꯗꯨꯗꯤ ꯂꯩꯔꯝꯗ꯭ꯔꯦ꯫ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯃꯊꯟꯇ ꯍꯥꯏꯖꯔꯝꯃꯤ, ꯑꯩ ꯑꯁꯦ ꯑꯣꯟꯊꯣꯛꯅ ꯄꯪꯈ꯭ꯔꯦꯗ, ꯃꯃꯥ ꯃꯆꯥ ꯁꯨꯔꯤꯉꯩꯗ ꯄꯨꯟꯅ ꯆꯥꯔꯝꯒꯗꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯛꯁꯤ ꯁꯣꯟꯗꯨꯅ ꯃꯌꯨꯝꯗ ꯅꯨꯡꯉꯥꯏꯇꯅ ꯍꯟꯈ꯭ꯔꯦ꯫ ꯑꯃꯔꯣꯝꯗ ꯎꯃꯥꯏꯕꯤ ꯑꯗꯨꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯆꯥꯎꯅꯕ ꯌꯣꯛꯂꯛꯄꯅ ꯂꯩꯁꯥꯕꯤ ꯐꯥꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯎꯃꯥꯏꯕꯤ ꯑꯗꯨꯅ ꯂꯩꯁꯥꯕꯤ ꯑꯗꯨꯗ ꯍꯥꯏꯔꯛꯏ, ꯏꯕꯦꯝꯃ, ꯅꯪꯕꯨ ꯏꯌꯣꯡ ꯐꯤ ꯁꯥꯅꯤꯡꯕ꯭ꯔꯣ? ꯂꯩꯁꯥꯕꯤ ꯑꯗꯨꯅ ꯈꯨꯝꯂꯛꯏ, ꯏꯃꯥ, ꯁꯥꯅꯤꯡꯉꯦ, ꯃꯄꯣꯠ ꯃꯆꯩꯗꯤ ꯑꯃꯠꯇ ꯂꯩꯇꯅ꯫ ꯎꯃꯥꯏꯕꯤꯅ ꯍꯥꯏꯔꯛꯏ, ꯏꯆꯥꯅꯕꯨ ꯁꯥꯅꯤꯡꯂꯕꯗꯤ ꯏꯃꯥꯅ ꯑꯃꯠꯇ ꯋꯥꯠꯇꯅꯕ ꯄꯤꯒꯗꯧꯔꯤꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯎꯃꯥꯏꯕꯤ ꯑꯗꯣ ꯄꯥꯏꯈ꯭ꯔꯦ, ꯑꯗꯨꯒ ꯃꯥꯅ ꯑꯃꯗꯒꯤ ꯑꯃ ꯂꯥꯛ ꯇꯧꯗꯨꯅ ꯃꯆꯥꯅꯨꯄꯤꯕꯨ ꯐꯤ ꯁꯥꯍꯜꯂꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯅꯤꯡꯊꯧ ꯑꯃꯅ ꯑꯉꯝꯕ ꯑꯃꯒ ꯂꯣꯏꯅꯗꯨꯅ ꯁꯥ ꯇꯥꯟꯕ ꯂꯥꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯐꯤ ꯁꯥꯔꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯌꯧꯔꯛꯂꯝꯃꯤ꯫ ꯅꯨꯃꯤꯠꯁꯨ ꯊꯦꯡꯖꯤꯜꯂꯛꯂꯝꯃꯤ, ꯑꯗꯨꯒ ꯊꯥꯞꯅ ꯂꯥꯛꯄ ꯑꯣꯏꯕꯅ ꯃꯈꯣꯏ ꯑꯅꯤ ꯆꯥꯛꯁꯨ ꯌꯥꯝꯅ ꯂꯥꯝꯂꯝꯃꯤ꯫ ꯃꯗꯨꯗ ꯅꯤꯡꯊꯧꯅ ꯑꯉꯝꯕꯗ ꯍꯥꯏꯔꯛꯏ, ꯏꯇꯥꯎ, ꯈꯨꯅꯨ ꯑꯁꯦ ꯃꯩꯗ ꯑꯃꯨꯛꯇ ꯂꯧꯕꯤꯔꯨ, ꯑꯩꯈꯣꯏ ꯑꯅꯤ ꯆꯔꯥ ꯋꯥꯟꯊꯣꯛꯁꯤ꯫ ꯑꯉꯝꯕꯅ ꯈꯨꯝꯂꯛꯏ, ꯏꯅꯤꯡꯊꯧ, ꯃꯩꯗꯤ ꯂꯩꯇꯦ, ꯀꯗꯥꯏꯗꯒꯤ ꯂꯧꯔꯨꯅꯤ? ꯑꯁꯨꯝꯅ ꯈꯟꯅꯔꯤꯉꯩ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯃꯗ ꯃꯩꯈꯨ ꯀꯥꯕ ꯎꯔꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯅꯤꯡꯊꯧꯅ ꯃꯩꯈꯨ ꯀꯥꯕ ꯃꯐꯝ ꯑꯗꯨꯗ ꯈꯨꯅꯨ ꯑꯗꯣ ꯂꯧꯔꯨꯅꯕ ꯍꯥꯏꯕꯗꯒꯤ ꯑꯉꯝꯕ ꯑꯗꯣ ꯆꯠꯈ꯭ꯔꯦ꯫ ꯑꯉꯝꯕ ꯑꯗꯨꯅ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯌꯧꯔꯛꯄ ꯃꯇꯝꯗ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯐꯤ ꯁꯥꯗꯨꯅ ꯂꯩꯕ ꯎꯔꯦ꯫ ꯃꯤ ꯇꯥꯕ ꯂꯝ ꯅꯠꯇꯕꯅ ꯑꯉꯝꯕ ꯑꯗꯨꯅ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯕꯨ ꯃꯤꯔ ꯂꯥꯏꯔ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ꯫ ꯅꯨꯄꯤ ꯃꯆꯥꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯐꯖꯈ꯭ꯔꯦꯗ, ꯍꯦꯛꯇ ꯃꯍꯪꯂꯒꯦ, ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ, ꯏꯕꯦꯝꯃ, ꯅꯪꯕꯨ ꯃꯤꯔ ꯂꯥꯏꯔꯣ? ꯅꯨꯄꯤ ꯃꯆꯥꯗꯨꯅ ꯈꯨꯝꯂꯛꯏ, ꯍꯣ ꯇꯥꯗꯥ, ꯑꯩꯗꯤ ꯃꯤꯁꯨ ꯅꯠꯇꯦ, ꯂꯥꯏꯁꯨ ꯅꯠꯆꯗꯦ, ꯏꯃꯥ ꯎꯃꯥꯏꯕꯤꯒꯤ ꯃꯆꯥꯅꯤ꯫ ꯃꯗꯨ ꯇꯥꯕꯗ ꯑꯉꯝꯕ ꯑꯗꯣ ꯑꯃꯨꯛꯀ ꯍꯦꯟꯅ ꯉꯛꯈ꯭ꯔꯦ꯫ ꯐꯔꯦ, ꯈꯨꯅꯨ ꯑꯁꯤꯗꯗꯤ ꯃꯔꯧꯔꯒꯦ ꯈꯟꯗꯨꯅ ꯑꯉꯝꯕ ꯑꯗꯨꯅ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯗ ꯍꯥꯏꯔꯛꯏ, ꯏꯕꯦꯝꯃ, ꯈꯨꯅꯨ ꯑꯁꯤ ꯑꯃꯨꯛꯇ ꯂꯧꯕ ꯌꯥꯒꯗ꯭ꯔꯥ? ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯈꯨꯝꯂꯛꯏ, ꯀꯔꯤꯒꯤ ꯌꯥꯗꯅꯤ ꯇꯥꯗꯥ? ꯑꯁꯨꯝ ꯍꯥꯏꯅꯗꯨꯅ ꯑꯉꯝꯕ ꯑꯗꯨꯅ ꯈꯨꯅꯨ ꯑꯗꯣ ꯂꯧꯕ ꯍꯧꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯈꯨꯅꯨ ꯂꯧꯅ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯆꯪꯈꯣꯜꯂꯕ ꯃꯁꯛ ꯑꯗꯨꯁꯨ ꯌꯦꯡꯂꯝꯃꯤ꯫ ꯃꯗꯨꯗ ꯈꯨꯅꯨ ꯂꯧꯔꯤ ꯍꯥꯏꯕꯁꯦ ꯀꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯈꯨꯅꯨ ꯑꯗꯨ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯏꯀꯥ ꯀꯥꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯃꯗꯨ ꯎꯕꯗ ꯑꯉꯝꯕ ꯑꯗꯣ ꯏꯀꯥꯏ ꯏꯀꯤ ꯈꯪꯗꯕ ꯃꯈꯩ ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯂꯛꯂꯦ꯫ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯇꯥꯗꯥ, ꯇꯥꯗꯅ ꯀꯞꯄꯤꯔꯤꯕ ꯑꯗꯨꯕꯨ ꯀꯔꯤ ꯇꯧꯔꯕꯒꯦ? ꯑꯉꯝꯕꯅ ꯈꯨꯝꯂꯛꯏ, ꯏꯕꯦꯝꯃ, ꯈꯨꯅꯨ ꯑꯁꯦ ꯅꯤꯡꯊꯧꯒꯤ ꯈꯨꯅꯨꯅꯤ꯫ ꯏꯕꯦꯝꯃꯒꯤ ꯅꯁꯛ ꯅꯇꯧ ꯐꯖꯕ ꯑꯗꯨ ꯌꯦꯡꯂꯤꯉꯩ ꯈꯨꯅꯨ ꯑꯁꯦ ꯀꯥꯊꯣꯛꯈ꯭ꯔꯦ꯫ ꯅꯤꯡꯊꯧ ꯍꯥꯏꯕ ꯑꯁꯤꯗꯤ ꯍꯥꯠꯀꯦ ꯇꯨꯞꯀꯦ ꯉꯝꯕꯅꯤ, ꯃꯗꯨꯒꯤꯗꯃꯛꯇ ꯑꯩꯅ ꯋꯥꯗꯨꯅ ꯀꯞꯂꯤꯕꯅꯤ꯫ ꯋꯥꯁꯤ ꯇꯥꯕꯗ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯇꯥꯗꯥ, ꯑꯗꯨꯒꯤ ꯑꯣꯏꯔꯕꯗꯤ ꯋꯥꯕꯤꯔꯨꯒꯅꯨ, ꯑꯩꯒꯤ ꯈꯨꯅꯨ ꯃꯌꯥꯝ ꯑꯁꯤꯗꯒꯤ ꯑꯄꯥꯝꯕ ꯑꯃꯍꯦꯛꯇ ꯂꯧꯕꯤꯔꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯑꯉꯝꯕ ꯑꯗꯨꯅ ꯈꯨꯅꯨ ꯑꯃ ꯂꯧꯔꯒ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛ ꯇꯥꯅ ꯆꯠꯈ꯭ꯔꯦ꯫ ꯑꯁꯣꯝꯗꯗꯤ ꯅꯤꯡꯊꯧ ꯑꯗꯨ ꯆꯥꯛ ꯂꯥꯃꯟꯈꯤꯕꯅ ꯃꯕꯨꯛ ꯄꯥꯏꯗꯨꯅ ꯈꯥꯡꯂꯝꯃꯤ꯫ ꯁꯥꯎꯕꯅꯁꯨ ꯂꯣꯏꯔꯦ꯫ ꯑꯉꯝꯕ ꯑꯗꯣ ꯍꯦꯛ ꯂꯥꯛꯄꯒ ꯑꯉꯥꯡ ꯑꯣꯜꯍꯜꯂꯒꯦ ꯈꯜꯂꯤ꯫ ꯃꯇꯝ ꯑꯁꯤꯗ ꯑꯉꯝꯕ ꯑꯗꯣ ꯂꯥꯛꯂꯦ꯫ ꯅꯤꯡꯊꯧꯗ ꯑꯩ ꯂꯥꯛꯆꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯁꯥꯎꯃꯟꯈꯤꯕꯅ ꯅꯤꯡꯊꯧ ꯑꯗꯣ ꯈꯨꯝꯂꯛꯇꯦ꯫ ꯃꯈꯥ ꯇꯥꯅ ꯑꯉꯝꯕ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯏꯅꯤꯡꯊꯧ, ꯑꯩꯕꯨ ꯐꯨꯒꯦ ꯍꯥꯏꯔꯕꯁꯨ ꯐꯨꯕꯤꯌꯨ, ꯍꯥꯠꯀꯦ ꯍꯥꯏꯔꯕꯁꯨ ꯍꯥꯠꯄꯤꯌꯨ, ꯑꯩꯒꯤ ꯋꯥ ꯑꯁꯤꯗꯪꯗꯤ ꯍꯪꯒꯠꯆꯈꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯑꯉꯝꯕ ꯑꯗꯨꯅ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯕు ꯊꯦꯡꯅꯔꯛꯄꯒꯤ ꯊꯧꯗꯣꯛ ꯈꯨꯗꯤꯡꯃꯛ ꯑꯃꯠꯇ ꯆꯤꯊꯗꯅ ꯅꯤꯡꯊꯧꯗ ꯇꯝꯂꯦ꯫ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧ ꯑꯁꯤꯅ ꯈꯨꯝꯂꯛꯏ, ꯏꯇꯥꯎ, ꯋꯥꯐꯝ ꯑꯗꯨ ꯑꯁꯦꯡꯕꯔꯥ? ꯁꯦꯡꯗꯕ ꯑꯣꯏꯔꯝꯂꯕꯗꯤ ꯏꯇꯥꯎ ꯅꯪ ꯑꯉꯥꯡ ꯑꯣꯟꯒꯅꯤꯀꯣ?
ꯑꯉꯝꯕꯅ ꯈꯨꯝꯂꯛꯏ, "ꯑꯁꯦꯡꯕꯅꯤ ꯅꯤꯡꯊꯧ"꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯒ ꯃꯈꯣꯏ ꯑꯅꯤ ꯆꯔꯥ ꯋꯥꯜꯂꯕ ꯃꯇꯨꯡꯗ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯇꯝꯅ ꯂꯥꯛꯂꯤ꯫ ꯈꯣꯡꯅꯥꯡ ꯃꯈꯣꯡꯗ ꯊꯨꯡꯂꯕ ꯃꯇꯝꯗ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯐꯤ ꯁꯥꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯅꯤꯡꯊꯧ ꯑꯗꯨꯅꯁꯨ ꯎꯔꯤ꯫ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯑꯗꯨ ꯎꯕꯗ ꯑꯉꯝꯕ ꯑꯁꯤꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯅꯤꯡꯊꯧ ꯑꯗꯨꯅ ꯑꯆꯨꯝꯕꯅꯤ ꯈꯜꯂꯤ꯫ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯑꯩꯒꯤ ꯇꯥꯂꯣꯏ ꯑꯣꯏꯗꯕ ꯌꯥꯗ꯭ꯔꯦ ꯈꯟꯗꯨꯅ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯏꯕꯦꯝꯃ, ꯅꯪꯕꯨ ꯈꯣꯌꯨꯝꯂꯥꯏꯔꯥ ꯇꯥꯏꯕꯪ ꯃꯤꯔꯥ?" ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯈꯨꯝꯂꯛꯏ, "ꯇꯥꯗꯥ, ꯑꯩꯗꯤ ꯈꯣꯌꯨꯝꯂꯥꯏꯁꯨ ꯅꯠꯆꯗꯦ, ꯇꯥꯏꯕꯪ ꯃꯤꯁꯨ ꯅꯠꯆꯗꯦ, ꯏꯃꯥ ꯎꯃꯥꯏꯕꯤꯒꯤ ꯃꯆꯥꯅꯤ"꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ, "ꯏꯕꯦꯝꯃ, ꯑꯩ ꯑꯁꯦ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧꯅꯤ, ꯑꯗꯨꯅ ꯑꯩꯒꯤ ꯇꯥꯂꯣꯏ ꯑꯣꯏꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯃꯤꯟꯅꯔꯨꯔꯁꯤ"꯫ ꯋꯥꯁꯤ ꯇꯥꯕꯗ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯅ ꯈꯨꯝꯂꯛꯏ, "ꯏꯅꯤꯡꯊꯧꯅꯤ ꯍꯥꯏꯕ ꯈꯪꯖꯔꯨꯗ꯭ꯔꯦ, ꯑꯩꯕꯨ ꯋꯥꯔꯧꯕꯤꯒꯅꯨ, ꯍꯥꯏꯕꯤꯔꯤꯕꯗꯨꯕꯨꯗꯤ ꯑꯩꯒꯤ ꯂꯥꯏꯕꯛ ꯐꯕꯅꯤ, ꯑꯗꯨꯕꯨ ꯏꯃꯥ ꯂꯥꯛꯄ ꯐꯥꯎꯕꯗꯪꯗꯤ ꯉꯥꯏꯕꯤꯈꯣ"꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯤꯡꯊꯧꯅ ꯀꯥꯟꯅꯔꯔꯣꯏ ꯈꯟꯗꯨꯅ ꯑꯉꯝꯕꯗ ꯏꯪꯒꯤꯠ ꯇꯧꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯆꯪꯗꯨꯅ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯐꯥꯔꯒ ꯀꯣꯅꯨꯡ ꯇꯥꯟꯅ ꯄꯨꯈꯤꯔꯝꯃꯤ꯫ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯀꯞꯇꯨꯅ ꯃꯃꯥꯅ ꯊꯤꯔꯛꯄꯗ ꯈꯪꯅꯅꯕ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯏꯜꯂꯤꯕ ꯐꯤ ꯑꯗꯣ ꯃꯆꯦꯠ ꯃꯆꯦꯠ ꯁꯦꯠꯇꯨꯅ ꯂꯝꯕꯤꯗ ꯊꯥꯗꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯅꯤꯡꯊꯧꯅ ꯅꯨꯄꯤ ꯃꯆꯥ ꯑꯗꯣ ꯀꯣꯅꯨꯡ ꯃꯅꯨꯡꯗ ꯄꯨꯁꯤꯟꯗꯨꯅ ꯃꯍꯥꯛꯀꯤ ꯇꯥꯂꯣꯏ ꯑꯣꯏꯈ꯭ꯔꯦ꯫ ꯑꯁꯣꯝꯗꯗꯤ ꯎꯃꯥꯏꯕꯤ ꯑꯗꯨꯅ ꯃꯆꯥꯒꯤ ꯆꯥꯅꯅꯕ ꯍꯥꯏꯗꯨꯅ ꯑꯍꯥꯎ ꯑꯊꯨꯝ ꯀꯌꯥ ꯄꯨꯗꯨꯅ ꯄꯥꯏꯔꯛꯄ ꯃꯇꯝꯗꯗꯤ ꯃꯆꯥꯅꯨꯄꯤ ꯑꯗꯣ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯍꯥꯛꯅ ꯀꯣꯏꯊꯤ ꯊꯤꯔꯛꯄ ꯃꯇꯝꯗ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯏꯟꯈꯤꯕ ꯐꯤ ꯑꯗꯣ ꯃꯆꯦꯠ ꯃꯆꯦꯠ ꯇꯥꯕ ꯎꯔꯝꯃꯤ꯫ ꯐꯤꯖꯦꯠ ꯑꯗꯨꯒꯤ ꯈꯣꯡꯒꯨꯜ ꯂꯤꯗꯨꯅ ꯃꯍꯥꯛꯅ ꯄꯥꯏꯔꯛꯄꯅ ꯐꯤꯖꯦꯠ ꯑꯗꯣ ꯀꯣꯅꯨꯡꯒꯤ ꯁꯅꯊꯣꯡ ꯃꯌꯥ ꯂꯥꯟꯁꯤꯟꯈ꯭ꯔꯦ꯫ ꯃꯆꯥꯅꯨꯄꯤ ꯑꯗꯣ ꯅꯤꯡꯊꯧꯅ ꯐꯥꯔꯒ ꯃꯍꯥꯛꯀꯤ ꯇꯥꯂꯣꯏ ꯑꯣꯏꯈꯤꯔꯝꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯎꯃꯥꯏꯕꯤꯅ ꯈꯜꯂꯝꯃꯤ꯫ ꯑꯁꯦꯡꯕ ꯑꯃ ꯈꯪꯗꯕꯒꯤ ꯋꯥꯕꯅꯤ, ꯃꯍꯥꯛꯅꯕꯨ ꯅꯨꯡꯉꯥꯏꯖꯈ꯭ꯔꯕꯗꯤ ꯏꯃꯥꯒꯤꯗꯤ ꯂꯣꯏꯔꯦ ꯍꯥꯏꯗꯨꯅ ꯎꯃꯥꯏꯕꯤ ꯑꯗꯣ ꯀꯞꯇꯨꯅ ꯍꯟꯈ꯭ꯔꯦ꯫ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯒ ꯊꯥꯔꯒ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯇꯥꯂꯣꯏ 3 ꯁꯨꯔꯦ꯫ ꯇꯥꯂꯣꯏ ꯑꯍꯥꯟꯕ ꯑꯃꯁꯨꯡ ꯑꯅꯤꯁꯨꯕꯤꯗꯨꯗꯤ ꯃꯆꯥ ꯄꯣꯛꯂꯝꯗꯦ꯫ ꯇꯥꯂꯣꯏ ꯑꯇꯣꯟꯕꯤ ꯑꯗꯨꯗꯤ ꯃꯤꯔꯣꯟꯗꯨꯅ ꯀꯨꯝꯊꯥ ꯁꯨꯔꯛꯂꯦ꯫ ꯅꯤꯡꯊꯧꯅ ꯈꯜꯂꯛꯏ, ꯅꯨꯄꯤꯅ ꯀꯨꯝꯊꯥ ꯁꯨꯔꯛꯄꯗ ꯃꯄꯨꯔꯣꯏꯕꯅ ꯀꯔꯤ ꯆꯥꯅꯤꯡꯕꯒꯦ ꯍꯥꯏꯅ ꯍꯪꯗ꯭ꯔꯕꯗꯤ ꯄꯨꯡ ꯍꯥꯏꯕ ꯅꯣꯔꯣꯛꯀꯣꯝ ꯑꯗꯨꯗ ꯇꯥꯏ ꯍꯥꯏꯅꯩ꯫ ꯑꯗꯨꯕꯨ ꯇꯥꯂꯣꯏ ꯑꯇꯣꯟꯕꯤꯅ ꯀꯨꯝꯊꯥ ꯁꯨꯔꯛꯂꯕ ꯐꯥꯎꯕ ꯀꯔꯤ ꯆꯥꯅꯤꯡꯕꯒꯦ ꯍꯥꯏꯅ ꯑꯩꯍꯥꯛꯅ ꯍꯪꯗ꯭ꯔꯤ꯫ ꯑꯁꯨꯝꯅ ꯈꯜꯂꯗꯨꯅ ꯅꯤꯡꯊꯧ ꯑꯗꯣ ꯇꯥꯂꯣꯏ ꯑꯇꯣꯟꯕꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ꯫ ꯑꯗꯨꯒ ꯍꯪꯂꯛꯏ, "ꯏꯕꯦꯝꯃ, ꯅꯪꯕꯨ ꯀꯔꯤ ꯆꯥꯅꯤꯡꯕꯒꯦ? ꯆꯥꯅꯤꯡꯕ ꯑꯃꯇꯪꯗꯤ ꯍꯥꯏꯌꯨꯗꯅ"꯫ ꯇꯥꯂꯣꯏ ꯑꯇꯣꯟꯕꯤꯅ ꯈꯨꯝꯂꯛꯏ, "ꯏꯅꯤꯡꯊꯧ, ꯑꯩ ꯀꯔꯤ ꯑꯃꯠꯇ ꯆꯥꯖꯅꯤꯡꯗꯦ"꯫ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯏ, "ꯐꯔꯦ ꯏꯕꯦꯝꯃ, ꯅꯪꯅ ꯆꯥꯅꯤꯡꯗ꯭ꯔꯕꯁꯨ ꯅꯪꯒꯤꯗꯃꯛꯇ ꯆꯥꯅꯕ ꯁꯥ ꯑꯃꯇꯪꯗꯤ ꯐꯥꯔꯨꯈꯤꯒꯦ"꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯅꯤꯡꯊꯧ ꯑꯗꯣ ꯃꯅꯥꯏ ꯃꯁꯜꯒ ꯂꯣꯏꯅꯅ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯅꯤꯡꯊꯧꯅ ꯍꯦꯛ ꯆꯠꯈꯤꯕꯒ ꯇꯥꯂꯣꯏ ꯑꯇꯣꯟꯕꯤꯗꯨꯁꯨ ꯃꯁꯥ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦ꯫ ꯑꯗꯨꯗꯒꯤ ꯃꯆꯦꯝ ꯑꯅꯤꯗ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ, "ꯏꯆꯦꯝꯁꯤꯡ, ꯑꯩꯒꯤ ꯏꯁꯥꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ"꯫ ꯃꯍꯥꯛꯀꯤ ꯃꯋꯥ ꯇꯥꯔꯕ ꯃꯇꯨꯡꯗ ꯃꯆꯦꯝ ꯑꯅꯤ ꯑꯗꯨꯅ ꯃꯥꯏꯕꯤ ꯁꯥꯗꯨꯅ ꯇꯥꯂꯣꯏ ꯑꯇꯣꯟꯕꯤ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯥ 2 ꯐꯥꯏꯕꯣꯛ ꯄꯣꯛꯂꯦ꯫ ꯃꯇꯝ ꯑꯁꯤꯗ ꯇꯥꯂꯣꯏ ꯌꯥꯏꯃꯅ ꯑꯍꯜꯗ ꯍꯥꯏꯔꯛꯏ, "ꯏꯅꯥꯎꯇꯣꯝꯕꯤꯗꯤ ꯃꯆꯥꯅꯨꯄꯥ ꯄꯣꯛꯈ꯭ꯔꯕꯅꯤꯅ ꯏꯅꯤꯡꯊꯧꯅ ꯂꯨꯅ ꯇꯧꯕꯤꯈ꯭ꯔꯅꯤ꯫ ꯏꯆꯦꯝꯍꯜꯒ ꯑꯩꯒꯗꯤ ꯀꯔꯤꯁꯨ ꯀꯥꯟꯅꯗ꯭ꯔꯦ"꯫ ꯋꯥꯁꯤ ꯇꯥꯕꯗ ꯇꯥꯂꯣꯏ ꯑꯍꯟꯅ ꯈꯨꯝꯂꯛꯏ, "ꯏꯅꯥꯎ ꯌꯥꯏꯃ, ꯑꯩꯈꯣꯏꯅ ꯂꯥꯏꯕꯛ ꯊꯤꯕꯤ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦꯗꯅ, ꯃꯍꯥꯛꯅ ꯂꯥꯏꯕꯛ ꯐꯕꯤ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦ"꯫ ꯇꯥꯂꯣꯏ ꯌꯥꯏꯃꯅ ꯃꯈꯥ ꯇꯥꯔꯛꯏ, "ꯀꯥꯟꯅꯗꯦ ꯏꯆꯦꯝꯍꯜ, ꯏꯅꯥꯎꯇꯣꯝꯕꯤꯁꯦ ꯏꯔꯨꯖꯕꯤꯒꯦ ꯍꯥꯏꯗꯨꯅ ꯁꯨꯃꯥꯡ ꯃꯇꯣꯟꯗ ꯄꯨꯊꯣꯛꯄꯤꯈ꯭ꯔꯣ, ꯑꯗꯨꯒ ꯑꯩꯅ ꯑꯉꯥꯡ 2 ꯑꯗꯣ ꯀꯧꯕꯤ ꯁꯤꯡꯅꯥꯡ ꯃꯔꯛꯇ ꯍꯨꯟꯗꯣꯛꯂꯨꯔꯒꯦ"꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ
ꯁꯤꯟꯅꯔꯕ ꯃꯇꯨꯡꯗ ꯇꯥꯂꯣꯏ ꯑꯍꯟꯅ ꯃꯅꯥꯎꯅꯨꯄꯤ ꯑꯇꯣꯝꯕꯤꯕꯨ ꯏꯔꯨꯖꯅꯕ ꯍꯥꯏꯗꯨꯅ ꯁꯨꯃꯥꯡ ꯃꯇꯣꯟꯗ ꯄꯨꯊꯣꯛꯈ꯭ꯔꯦ꯫ ꯇꯥꯂꯣꯏ ꯌꯥꯏꯃꯅ ꯑꯉꯥꯡ ꯑꯅꯤ ꯑꯗꯣ ꯃꯅꯤꯡꯊꯣꯡꯗ ꯄꯨꯊꯣꯛꯇꯨꯅ ꯀꯧꯕꯤꯁꯤꯡꯅꯥꯡ ꯃꯔꯛꯇ ꯍꯨꯟꯗꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯗꯒꯤ ꯑꯉꯥꯡ ꯑꯅꯤ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯂꯐꯨ ꯃꯇꯨꯞ ꯑꯅꯤ ꯊꯅꯝꯂꯦ꯫ ꯑꯗꯨꯒ ꯃꯅꯥꯎꯇꯣꯝꯕꯤꯗ ꯍꯥꯏꯔꯛꯏ, "ꯏꯕꯦꯝꯃ, ꯏꯅꯤꯡꯊꯧꯅ ꯌꯧꯔꯛꯇ꯭ꯔꯤꯕ ꯃꯈꯩꯗꯤ ꯑꯉꯥꯡ ꯑꯅꯤꯒꯤ ꯐꯤꯁꯦ ꯍꯥꯏꯗꯣꯛꯂꯨꯒꯅꯨ." ꯇꯥꯂꯣꯏ ꯑꯇꯣꯟꯕꯤꯅ ꯈꯨꯝꯂꯛꯏ, "ꯑꯩꯗꯤ ꯀꯔꯤꯁꯨ ꯈꯪꯖꯗꯦ. ꯏꯆꯦꯝꯁꯤꯡꯅ ꯇꯧ ꯍꯥꯏꯕꯗꯣ ꯑꯩ ꯇꯧꯖꯒꯅꯤ." ꯑꯁꯣꯝꯗꯅ ꯅꯤꯡꯊꯧ ꯑꯗꯣ ꯁꯥ ꯑꯃ ꯐꯥꯔꯕ ꯃꯇꯨꯡꯗ ꯀꯣꯅꯨꯡꯂꯣꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯂꯝꯕꯤꯗ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯌꯦꯠ ꯑꯃꯗꯤ ꯃꯃꯤꯠ ꯌꯦꯠ ꯑꯗꯣ ꯐ꯭ꯔꯪ ꯐ꯭ꯔꯪ ꯆꯣꯡꯂꯝꯃꯤ꯫ ꯇꯥꯂꯣꯏ ꯑꯇꯣꯟꯕꯤ ꯑꯗꯨꯁꯨ ꯀꯨꯝꯊꯥ ꯁꯨꯍꯧꯔꯕꯅꯤ꯫ ꯀꯔꯤ ꯀꯔꯝꯕ ꯊꯧꯗꯣꯛ ꯊꯣꯛꯂꯕꯅꯣ ꯈꯜꯂꯗꯨꯅ ꯅꯤꯡꯊꯧ ꯑꯗꯨ ꯊꯨꯅ ꯀꯣꯅꯨꯡ ꯇꯝꯅ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯂꯝꯕꯤꯗ ꯅꯨꯄꯤ ꯑꯃꯅ ꯃꯆꯥꯅꯨꯄꯥ ꯑꯅꯤ ꯄꯣꯛꯂꯦ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧꯗ ꯄꯥꯎ ꯇꯝꯂꯝꯃꯤ꯫ ꯄꯥꯎ ꯑꯗꯨ ꯇꯥꯕꯗꯒꯤ ꯅꯨꯡꯉꯥꯏꯃꯟꯈ꯭ꯔꯗꯨꯅ ꯅꯤꯡꯊꯧ ꯑꯗꯣ ꯀꯣꯅꯨꯡꯂꯣꯝꯗ ꯁꯒꯣꯜ ꯑꯗꯨ ꯍꯦꯟꯅ ꯌꯥꯡꯅ ꯊꯧꯖꯤꯜꯂꯛꯂꯝꯃꯤ꯫ ꯀꯣꯅꯨꯡ ꯍꯦꯛ ꯌꯧꯕꯒ ꯃꯆꯥ ꯑꯅꯤ ꯑꯗꯣ ꯌꯦꯡꯅꯤꯡꯃꯟꯈ꯭ꯔꯗꯨꯅ ꯇꯥꯂꯣꯏ ꯑꯇꯣꯟꯕꯤꯒꯤ ꯃꯅꯥꯛꯇ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯏꯕꯦꯝꯃ, ꯏꯆꯥꯅꯨꯄꯥ ꯑꯅꯤ ꯄꯣꯛꯂꯦ ꯍꯥꯏ꯫ ꯀꯗꯥꯏ ꯌꯦꯡꯒꯦ, ꯐꯤꯗꯣ ꯑꯃꯨꯛꯇ ꯍꯥꯏꯗꯣꯛꯎ." ꯇꯥꯂꯣꯏ ꯑꯇꯣꯟꯕꯤꯅ ꯈꯨꯝꯂꯛꯏ, "ꯐꯒꯅꯤ ꯅꯤꯡꯊꯧ, ꯅꯅꯥꯏ ꯍꯥꯏꯗꯣꯛꯆꯒꯦ." ꯐꯤ ꯍꯥꯏꯗꯣꯔꯛꯄ ꯃꯇꯝꯗꯗꯤ ꯑꯉꯥꯡ ꯑꯅꯤ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯂꯐꯨ ꯃꯇꯨꯞ ꯑꯅꯤ ꯑꯣꯏꯅ ꯂꯩꯔꯝꯂꯦ꯫ ꯇꯥꯂꯣꯏ ꯑꯇꯣꯟꯕꯤꯗꯣ ꯃꯗꯨ ꯎꯕꯗ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯦ꯫ ꯅꯤꯡꯊꯧꯗꯣ ꯁꯥꯎꯕꯅ ꯂꯣꯏꯈ꯭ꯔꯦ꯫ ꯑꯗꯨꯒ ꯇꯥꯂꯣꯏ ꯑꯇꯣꯟꯕꯤꯗ ꯆꯩꯔꯛꯏ, "ꯍꯥꯏ, ꯐꯠꯇ꯭ꯔꯕꯤ ꯅꯨꯄꯤ! ꯍꯧꯖꯤꯛ ꯂꯩꯕꯥꯛ ꯅꯤꯡꯊꯧ ꯑꯩꯒꯤ ꯏꯆꯥ ꯑꯅꯤ ꯄꯣꯛꯂꯦ ꯍꯥꯏꯗꯨꯅ ꯋꯥ ꯋꯥ ꯂꯥꯎꯅꯔꯕ ꯃꯇꯝ ꯑꯁꯤꯗ ꯅꯪꯅ ꯏꯆꯥꯅꯨꯄꯥ ꯑꯅꯤ ꯑꯗꯣ ꯆꯥꯊꯣꯛꯂꯒ ꯂꯐꯨ ꯃꯇꯨꯞ ꯑꯣꯏꯅ ꯊꯝꯂꯤꯕꯅꯤꯅꯦ? ꯅꯪ ꯈꯪꯒꯅꯤ, ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯈꯣꯡꯒꯣꯏꯅꯒꯦ." ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯅꯤꯡꯊꯧꯅ ꯃꯅꯥꯏꯁꯤꯡꯗ ꯍꯥꯏꯔꯛꯏ, "ꯏꯅꯥꯏꯁꯥ, ꯅꯨꯄꯤ ꯑꯁꯦ ꯍꯧꯖꯤꯛꯃꯛ ꯃꯔꯨ ꯀꯣꯛꯊꯣꯛꯎ, ꯁꯨꯅꯨ ꯌꯥꯏꯉꯪ ꯇꯩꯁꯤꯜꯂꯨ, ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯎꯅꯕ ꯅꯤꯡꯊꯧ ꯑꯩꯒꯤ ꯁꯅꯥꯊꯣꯡ ꯃꯌꯥꯗ ꯌꯥꯎ ꯁꯦꯜꯍꯟꯗꯨꯅ ꯊꯝꯃꯨ." ꯅꯤꯡꯊꯧꯒꯤ ꯋꯥꯁꯤ ꯇꯥꯕꯗ ꯇꯥꯂꯣꯏ ꯑꯇꯣꯟꯕꯤ ꯑꯗꯨꯗꯤ ꯄꯥꯝꯕꯩ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯪꯂꯍꯥꯔꯥ ꯍꯥꯏꯗꯨꯅ ꯑꯉꯥꯎꯕꯤꯒꯨꯝꯅ ꯂꯩꯈ꯭ꯔꯦ꯫ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅ ꯇꯥꯂꯣꯏ ꯑꯇꯣꯟꯕꯤ ꯑꯗꯣ ꯃꯔꯨ ꯀꯣꯛꯊꯣꯛꯇꯨꯅ ꯁꯨꯅꯨ ꯌꯥꯏꯉꯪ ꯇꯩꯁꯤꯜꯂꯕ ꯃꯇꯨꯡꯗ ꯀꯣꯅꯨꯡꯒꯤ ꯁꯅꯥꯊꯣꯡꯗ ꯌꯥꯎ ꯁꯦꯜꯍꯟꯗꯨꯅ ꯊꯝꯈ꯭ꯔꯦ꯫ ꯑꯁꯣꯝꯗꯅ ꯎꯃꯥꯏꯕꯤ ꯑꯗꯨꯅ ꯑꯁꯨꯝ ꯄꯥꯏꯔꯛꯄ ꯃꯇꯝꯗ ꯀꯧꯕꯤꯁꯤꯡꯅꯥꯡ ꯃꯔꯛꯇ ꯑꯉꯥꯡ ꯀꯞꯄꯒꯤ ꯃꯈꯣꯜ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯄꯥꯏꯔꯛꯄ ꯃꯇꯝꯗ ꯑꯉꯥꯡ ꯑꯅꯤꯈꯛ ꯀꯧꯕꯤꯁꯤꯡꯅꯥꯡ ꯃꯔꯛꯇ ꯀꯞꯇꯨꯅ ꯂꯩꯕ ꯎꯔꯦ꯫ ꯑꯆꯝꯕ ꯎꯃꯥꯏꯕꯤ ꯅꯠꯇꯕꯅ ꯑꯉꯥꯡ ꯑꯅꯤ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯤꯅ ꯄꯣꯛꯄ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕꯁꯦ ꯈꯪꯂꯦ꯫ ꯃꯁꯨ ꯑꯅꯤ ꯑꯗꯣ ꯆꯥꯎꯅꯕ ꯌꯣꯛꯂꯒꯦ, ꯆꯥꯎꯔꯛꯂꯕ ꯃꯇꯨꯡꯗ ꯃꯃꯥ ꯃꯄꯥ ꯃꯁꯛ ꯈꯪꯍꯜꯂꯒꯦ꯫ ꯑꯁꯨꯝꯅ ꯈꯜꯂꯗꯨꯅ ꯎꯃꯥꯏꯕꯤ ꯑꯗꯨꯅ ꯑꯉꯥꯡ ꯑꯅꯤ ꯑꯗꯨꯕꯨ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯃꯃꯥ ꯌꯣꯛꯂꯛꯄꯒꯨꯝꯅ ꯃꯁꯨ ꯑꯅꯤ ꯑꯗꯨꯁꯨ ꯌꯣꯛꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯑꯁꯨꯝ ꯌꯣꯛꯂꯛꯄꯅ ꯄꯥꯈꯪ ꯃꯆꯥ ꯐꯥꯔꯛꯂꯦ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯂꯩꯔꯛꯂꯕ ꯃꯇꯨꯡꯗ ꯅꯣꯡꯃ ꯅꯤꯡꯊꯧꯅ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯋꯥꯈꯜ ꯇꯧꯔꯝꯃꯤ꯫ ꯏꯃꯤꯠꯇ ꯏꯆꯥ ꯑꯃꯠꯇꯁꯨ ꯎꯕ ꯐꯪꯗ꯭ꯔꯕꯅꯤꯅ ꯀꯔꯤꯗꯤ ꯇꯧꯔꯨꯅꯤ ꯑꯩꯍꯥꯛꯅ? ꯍꯌꯦꯡꯃꯨꯛꯀꯤ ꯃꯄꯣꯛꯇ ꯏꯆꯥ ꯎꯕ ꯐꯪꯅꯅꯕ ꯅꯤꯡꯊꯧ ꯑꯩꯒꯤ ꯀꯥꯡꯖꯩꯕꯨꯡꯗ ꯅꯨꯄꯥ ꯃꯆꯥꯁꯤꯡ ꯀꯥꯡꯖꯩ ꯁꯥꯟꯅꯍꯜꯂꯒ ꯑꯊꯣꯏꯕꯗꯨꯗ ꯃꯅꯥ ꯆꯥꯎꯅ ꯄꯤꯗꯨꯅ ꯅꯨꯄꯥ ꯃꯆꯥꯁꯤꯡꯕꯨ ꯍꯔꯥꯎꯍꯜꯂꯒꯦ꯫ ꯑꯁꯨꯝꯅ ꯈꯜꯂꯕ ꯃꯇꯨꯡꯗ ꯅꯤꯡꯊꯧꯅ ꯃꯅꯥꯏꯁꯤꯡꯗ ꯍꯥꯏꯔꯛꯏ, "ꯏꯅꯥꯏꯁꯥ, ꯅꯤꯡꯊꯧ ꯑꯩ ꯑꯁꯤ ꯏꯆꯥꯁꯨ ꯂꯩꯇ꯭ꯔꯕꯅꯤꯅ ꯅꯨꯡꯉꯥꯏꯐꯝ ꯈꯪꯗ꯭ꯔꯦ꯫ ꯑꯗꯨꯅ ꯅꯨꯄꯥ ꯃꯆꯥꯁꯤꯡꯕꯨ ꯀꯥꯡꯖꯩꯕꯨꯡꯗ ꯀꯥꯡꯖꯩ ꯁꯥꯟꯅꯍꯜꯂꯒ ꯑꯩ ꯄꯣꯊꯥꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦ꯫ ꯑꯊꯣꯏꯕ ꯑꯗꯨꯗ ꯃꯅꯥ ꯃꯊꯨꯝ ꯆꯥꯎꯅ ꯄꯤꯒꯅꯤ꯫ ꯍꯌꯦꯡꯃꯛ ꯁꯥꯟꯅꯍꯟꯅꯕ ꯂꯩꯕꯥꯛ ꯈꯨꯗꯤꯡꯗ ꯆꯠꯇꯨꯅ ꯁꯒꯣꯜ ꯄꯥꯎ ꯆꯦꯜꯂꯨ." ꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯃꯇꯨꯡ ꯏꯟꯅ ꯅꯨꯄꯥ ꯃꯆꯥꯁꯤꯡ ꯀꯥꯡꯖꯩ ꯁꯥꯟꯅꯅꯕ ꯁꯒꯣꯜ ꯄꯥꯎ ꯆꯦꯟꯕ ꯍꯧꯔꯛꯂꯦ꯫ ꯄꯥꯎ ꯑꯁꯤ ꯎꯃꯥꯏꯕꯤ ꯑꯗꯨꯅꯁꯨ ꯇꯥꯔꯛꯂꯝꯃꯤ꯫ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗ ꯃꯄꯥ ꯃꯆꯥ ꯃꯁꯛ ꯈꯪꯅꯍꯟꯗꯕ ꯌꯥꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯈꯜꯂꯗꯨꯅ ꯃꯁꯨꯁꯤꯡꯗ ꯄꯥꯎ ꯑꯗꯨ ꯇꯝꯂꯗꯨꯅ ꯍꯥꯏꯔꯛꯏ, "ꯏꯁꯨꯁꯥ, ꯀꯥꯡꯖꯩ ꯁꯥꯟꯅꯕ ꯍꯩꯒꯗ꯭ꯔꯣ?"
ꯃꯁꯨꯁꯤꯡꯅ ꯈꯨꯝꯂꯛꯏ, ꯏꯕꯣꯛ ꯀꯔꯤꯒꯤ ꯍꯩꯇꯅꯤ, ꯑꯗꯨꯕꯨ ꯀꯥꯡꯖꯩꯗꯤ ꯂꯩꯇꯅ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯎꯃꯥꯏꯕꯤꯅ ꯈꯨꯝꯂꯛꯏ, ꯀꯥꯡꯖꯩ ꯑꯗꯨꯕꯨꯗꯤ ꯏꯕꯣꯛꯅ ꯄꯤꯒꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯎꯃꯥꯏꯕꯤ ꯑꯗꯣ ꯀꯥꯡꯖꯩ ꯊꯤꯕ ꯆꯠꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯑꯁꯨꯝ ꯀꯥꯡꯖꯩ ꯊꯤꯔꯛꯄꯗ ꯅꯤꯡꯊꯧ ꯃꯆꯥ ꯑꯅꯤꯈꯛꯀꯤ ꯐꯖꯈ꯭ꯔꯕ ꯀꯥꯡꯖꯩ ꯑꯅꯤꯈꯛ ꯈꯦ ꯇꯩꯗꯨꯅ ꯂꯪꯇ꯭ꯔꯤꯛ ꯂꯪꯅ ꯅꯨꯡꯁꯥꯗ ꯐꯧꯕ ꯊꯦꯡꯅꯔꯦ꯫ ꯃꯁꯨ ꯑꯅꯤꯒꯤ ꯆꯞ ꯆꯥꯔꯅꯤ ꯍꯥꯏꯗꯨꯅ ꯀꯥꯡꯖꯩ ꯑꯅꯤꯗꯣ ꯄꯨꯔꯒ ꯂꯥꯛꯂꯦ꯫ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯄꯥꯏꯈꯤꯗꯨꯅ ꯅꯤꯡꯊꯧ ꯃꯆꯥꯁꯤꯡꯒꯤ ꯁꯦꯠꯅꯕ ꯍꯥꯏꯗꯨꯅ ꯐꯧꯔꯝꯕ ꯈꯥꯃꯦꯟ ꯆꯠꯄ ꯔꯦꯁꯣꯟ ꯐꯨꯔꯤꯠ ꯑꯃꯗꯤ ꯈꯨꯖꯤ ꯇꯥꯜ ꯄꯨꯝꯅꯃꯛꯁꯨ ꯂꯥꯛꯎꯗꯨꯅ ꯄꯨꯔꯛꯂꯒ ꯃꯁꯨꯁꯤꯡꯒꯤꯗꯃꯛꯇ ꯁꯦꯠꯅ ꯆꯥꯅꯕ ꯊꯧꯔꯥꯡ ꯇꯧꯕꯤꯔꯦ꯫ ꯅꯣꯡꯉꯥꯜꯂꯦ, ꯎꯃꯥꯏꯕꯤ ꯑꯗꯨꯅ ꯃꯁꯨꯁꯤꯡ ꯑꯗꯨꯕꯨ ꯄꯤꯖ ꯄꯤꯊꯛ ꯇꯧꯕꯤꯔꯦ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯏꯁꯨꯁꯥ, ꯅꯈꯣꯏ ꯑꯅꯤ ꯃꯨꯟꯅ ꯇꯥꯎ꯫ ꯅꯈꯣꯏ ꯑꯅꯤꯕꯨ ꯄꯣꯛꯄ ꯅꯃꯥ ꯅꯄꯥꯗꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧꯅꯤ꯫ ꯅꯃꯥꯅ ꯅꯤꯡꯊꯧꯒꯤ ꯁꯅꯊꯣꯡꯗ ꯌꯥꯎ ꯁꯦꯟꯗꯨꯅ ꯂꯩꯕꯅꯤ꯫ ꯅꯄꯥꯕꯨꯡꯅ ꯁꯥ ꯇꯥꯟꯕ ꯆꯠꯈ꯭ꯔꯤꯉꯩꯗ ꯅꯃꯥ ꯑꯍꯜꯅ ꯅꯃꯥꯕꯨ ꯏꯔꯨꯖꯕꯤꯒꯅꯤ ꯍꯥꯏꯗꯨꯅ ꯏꯪꯈꯣꯜ ꯃꯇꯣꯟꯗ ꯄꯨꯊꯣꯛꯈ꯭ꯔꯤꯉꯩ ꯅꯃꯥ ꯌꯥꯏꯃꯅ ꯅꯈꯣꯏ ꯑꯅꯤꯕꯨ ꯀꯧꯕꯤ ꯁꯤꯡꯅꯥꯡ ꯃꯔꯛꯇ ꯍꯨꯟꯗꯣꯛꯂꯝꯕꯗꯒꯤ ꯏꯕꯣꯛꯅ ꯊꯦꯡꯅꯔꯛꯇꯨꯅ ꯄꯨꯔꯛꯄꯅꯤ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯂꯤꯊꯣꯛꯂꯤ꯫ ꯎꯃꯥꯏꯕꯤꯅ ꯃꯁꯨꯁꯤꯡꯗ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ, ꯏꯁꯨꯁꯥ, ꯀꯥꯡꯖꯩ ꯁꯥꯟꯅꯕ ꯃꯇꯝꯗ ꯑꯁꯨꯝꯅ ꯍꯥꯏꯌꯨ꯫ ꯅꯌꯥꯝꯕꯅ ꯊꯣꯝꯕ ꯃꯇꯝꯗ, ꯏꯅꯥꯎꯇꯣꯟ, ꯍꯟꯇ꯭ꯔꯦ ꯅꯍꯥꯗꯦ ꯖꯇ꯭ꯔꯥꯗꯦ, ꯏꯃꯥ ꯌꯥꯎꯁꯦꯟꯕꯤꯒꯤ ꯃꯆꯥꯗꯤ ꯏꯕꯦꯟ ꯎꯃꯥꯏꯕꯤꯒꯤ ꯃꯁꯨꯗꯤ ꯍꯥꯏꯗꯨꯅ ꯍꯥꯏꯌꯨ꯫ ꯅꯅꯥꯎꯅ ꯊꯣꯝꯕ ꯃꯇꯝꯗꯁꯨ ꯌꯥꯝꯕꯨꯡ ꯍꯟꯇ꯭ꯔꯦ ꯅꯍꯥꯗꯦ ꯖꯇ꯭ꯔꯥꯗꯦ, ꯏꯃꯥ ꯌꯥꯎꯁꯦꯟꯕꯤꯒꯤ ꯃꯆꯥꯗꯤ ꯏꯕꯦꯟ ꯎꯃꯥꯏꯕꯤꯒꯤ ꯃꯁꯨꯗꯤ ꯍꯥꯏꯗꯨꯅ ꯍꯥꯏꯌꯨ꯫ ꯅꯄꯥꯕꯨꯡ ꯑꯗꯣ ꯃꯃꯤꯠꯇ ꯃꯆꯥ ꯎꯕ ꯐꯪꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯅꯈꯣꯏ ꯑꯅꯤ ꯀꯅꯥꯅ ꯄꯣꯛꯄꯒꯦ ꯍꯪꯂꯛꯄꯗ ꯏꯕꯣꯛꯅ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯦ ꯂꯤꯌꯨ, ꯃꯗꯨꯗ ꯃꯆꯥꯅꯤ ꯍꯥꯏꯕ ꯈꯪꯂꯛꯀꯅꯤ꯫ ꯑꯁꯨꯝꯅ ꯇꯥꯛꯄꯤꯔꯕ ꯃꯇꯨꯡꯗ ꯎꯃꯥꯏꯕꯤ ꯑꯗꯨꯅ ꯃꯁꯨꯁꯤꯡꯕꯨ ꯀꯥꯡꯖꯩ ꯁꯥꯟꯅꯐꯝ ꯇꯥꯟꯅ ꯊꯤꯟꯕꯤꯔꯛꯂꯦ꯫ ꯑꯇꯩ ꯑꯉꯥꯡꯁꯤꯡꯁꯨ ꯀꯥꯡꯖꯩ ꯁꯥꯟꯅꯕ ꯌꯥꯎꯅꯕ ꯃꯐꯝ ꯑꯗꯨꯗ ꯊꯨꯡꯂꯔꯦ꯫ ꯀꯥꯡꯖꯩ ꯁꯥꯟꯅꯕ ꯌꯦꯡꯅꯕꯒꯤꯗꯃꯛꯇ ꯃꯤ ꯃꯈꯜ ꯁꯨꯅ ꯇꯤꯜꯂꯔꯦ꯫ ꯑꯗꯨꯗꯒꯤ ꯅꯤꯡꯊꯧꯅ ꯀꯥꯡꯖꯩ ꯍꯧꯔꯣ ꯍꯥꯏꯔꯛꯄꯗꯒꯤ ꯀꯥꯡꯖꯩ ꯁꯥꯟꯅꯕ ꯍꯧꯔꯦ꯫ ꯑꯉꯥꯡ ꯑꯅꯤ ꯑꯗꯨꯅ ꯃꯕꯣꯛꯅ ꯇꯥꯛꯂꯛꯄ ꯈꯨꯗꯤꯡꯃꯛ ꯏꯟꯗꯨꯅ ꯀꯥꯡꯗ꯭ꯔꯨꯝ ꯊꯣꯝꯕ ꯍꯧꯈ꯭ꯔꯦ꯫ ꯀꯅꯥ ꯑꯃꯠꯇꯅ ꯃꯈꯣꯏ ꯑꯅꯤꯗꯒꯤ ꯀꯥꯡꯗ꯭ꯔꯨꯝ ꯃꯨꯟꯕ ꯉꯝꯗ꯭ꯔꯦ꯫ ꯑꯁꯨꯝ ꯁꯥꯟꯅꯔꯛꯄꯅ ꯀꯥꯡꯖꯩ ꯃꯇꯝ ꯂꯣꯏꯈ꯭ꯔꯦ꯫ ꯃꯈꯣꯏ ꯑꯅꯤꯅ ꯀꯥꯡꯖꯩꯁꯨ ꯊꯣꯏꯔꯦ꯫ ꯑꯗꯨꯗꯒꯤ ꯍꯌꯦꯡ ꯀꯥꯡꯖꯩ ꯁꯥꯟꯅꯕ ꯑꯃꯨꯛ ꯍꯟꯒꯅꯤ ꯍꯥꯏꯕꯗꯒꯤ ꯃꯤ ꯄꯨꯝꯅꯃꯛ ꯃꯌꯨꯝ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ꯫ ꯑꯉꯥꯡ ꯑꯅꯤ ꯑꯗꯨꯁꯨ ꯃꯕꯣꯛꯀ ꯎꯅꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ꯫ ꯃꯇꯝ ꯑꯗꯨꯗ ꯃꯕꯣꯛꯅ ꯃꯁꯨꯁꯤꯡꯗ ꯍꯪꯂꯛꯏ, ꯏꯁꯨꯁꯥ, ꯅꯤꯡꯊꯧꯅ ꯅꯈꯣꯏ ꯑꯅꯤꯗ ꯀꯔꯤ ꯑꯃꯠꯇ ꯍꯪꯂꯛꯇꯕ꯭ꯔꯥ? ꯑꯉꯥꯡ ꯑꯗꯨꯅ ꯈꯨꯝꯂꯛꯏ, ꯏꯕꯣꯛ ꯀꯔꯤꯃꯠꯇ ꯍꯪꯂꯛꯇꯦ꯫ ꯃꯕꯣꯛꯅ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯛꯏ, ꯐꯔꯦ ꯏꯕꯨꯡꯉꯣ, ꯍꯌꯦꯡꯗꯤ ꯈꯔ ꯊꯦꯡꯅ ꯆꯠꯁꯤ꯫ ꯅꯈꯣꯏꯅ ꯍꯌꯦꯡ ꯁꯥꯟꯅꯕꯗꯨꯁꯨ ꯉꯁꯤ ꯁꯥꯟꯅꯔꯤꯕ ꯑꯗꯨꯒꯨꯝꯅ ꯁꯥꯟꯅꯒꯗꯕꯅꯤ꯫ ꯑꯁꯨꯝꯅ ꯇꯥꯛꯄꯤꯔꯕ ꯃꯇꯨꯡꯗ ꯎꯃꯥꯏꯕꯤꯅ ꯃꯁꯨꯁꯤꯡꯕꯨ ꯄꯤꯖ ꯄꯤꯊꯛ ꯇꯧꯕꯤꯔꯕ ꯃꯇꯨꯡꯗ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯍꯟꯈ꯭ꯔꯦ꯫ ꯑꯁꯣꯝꯗꯗꯤ ꯅꯤꯡꯊꯧ ꯑꯗꯣ ꯃꯥꯒꯤ ꯅꯨꯡꯉꯥꯏꯇꯕ ꯀꯣꯛꯀꯗ꯭ꯔꯥ ꯍꯥꯏꯔꯒ ꯀꯥꯡꯖꯩ ꯌꯦꯡꯂꯨꯕꯗꯒꯤ ꯑꯉꯥꯡ ꯑꯅꯤꯗꯨꯒꯤ ꯃꯇꯧ ꯎꯔꯨꯕꯗ ꯍꯦꯟꯅꯗꯨꯝ ꯑꯋꯥꯕ ꯑꯣꯏꯈ꯭ꯔꯦ꯫ ꯀꯔꯝꯕ ꯅꯤꯡꯊꯧꯒꯤ ꯃꯆꯥ ꯑꯣꯏꯔꯤꯒꯕ, ꯑꯣꯟꯊꯣꯛꯅꯁꯨ ꯅꯨꯡꯁꯤꯈ꯭ꯔꯦꯗ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧꯅ ꯈꯟꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯑꯉꯥꯡ ꯑꯅꯤ ꯑꯗꯨꯅ ꯁꯥꯟꯅꯕꯗ ꯍꯥꯏꯔꯛꯈꯤꯕ ꯋꯥꯉꯥꯡꯁꯤꯡꯗꯣ ꯇꯥꯕꯗ ꯅꯤꯡꯊꯧ ꯑꯗꯣ ꯀꯣꯛꯇꯒꯤ ꯈꯣꯡ ꯐꯥꯎꯕ ꯇꯨ ꯆꯨꯡꯈ꯭ꯔꯦ꯫ ꯑꯉꯥꯡ ꯑꯅꯤ ꯑꯗꯨꯒꯤ ꯃꯔꯝꯗ ꯀꯔꯤꯃꯠꯇ ꯍꯪꯍꯧꯗꯦꯗ ꯍꯥꯏꯗꯨꯅ ꯅꯨꯡꯉꯥꯏꯇꯅ ꯅꯨꯃꯤꯠꯇꯨꯃ ꯋꯥꯅ ꯂꯦꯟꯈ꯭ꯔꯦ꯫ ꯑꯃꯨꯛ ꯀꯥꯡꯖꯩ ꯁꯥꯟꯅꯕꯒꯤ ꯃꯇꯝ ꯉꯥꯏꯕꯗ ꯋꯥꯅ ꯉꯥꯏꯔꯦ꯫ ꯀꯥꯡꯖꯩ ꯁꯥꯟꯅꯕꯒꯤ ꯃꯇꯝ ꯑꯃꯨꯛ ꯌꯧꯔꯛꯂꯦ꯫ ꯅꯤꯡꯊꯧꯗꯤ ꯑꯉꯥꯡ ꯑꯅꯤ ꯑꯗꯨꯕꯨ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯂꯥꯛꯃꯟꯗ꯭ꯔꯕꯗ ꯅꯤꯡꯊꯧꯗꯤ ꯂꯥꯛꯂꯔꯣꯏꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯅꯨꯡꯁꯥ ꯊꯤꯔꯦ꯫ ꯃꯇꯝ ꯑꯁꯤꯗ ꯀꯥꯡꯖꯩꯕꯨꯡꯗꯤ ꯃꯤ ꯌꯥꯝꯅ ꯇꯤꯜꯂꯛꯂꯦ꯫ ꯅꯨꯃꯤꯠꯁꯨ ꯊꯦꯡꯖꯤꯜꯂꯛꯂꯦ꯫ ꯑꯗꯨ ꯐꯥꯎꯕ ꯅꯤꯡꯊꯧ ꯑꯗꯨꯅ ꯀꯥꯡꯖꯩ ꯍꯧꯔꯣ ꯍꯥꯏꯔꯛꯇ꯭ꯔꯕꯗꯨꯗꯗꯤ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝ ꯑꯗꯣ ꯉꯔꯪ ꯉꯔꯪ ꯉꯪꯅꯔꯛꯂꯦ꯫ ꯃꯇꯥꯡ ꯆꯥꯅ ꯎꯃꯥꯏꯕꯤꯅ ꯑꯉꯥꯡ ꯑꯅꯤꯗꯨꯕꯨ ꯀꯥꯡꯖꯩꯕꯨꯡ ꯇꯥꯟꯅ ꯊꯤꯟꯕꯤꯔꯛꯂꯦ꯫ ꯑꯉꯥꯡ ꯑꯅꯤ ꯂꯥꯛꯄ ꯎꯕꯗ ꯅꯤꯡꯊꯧꯅ ꯀꯥꯡꯖꯩ ꯍꯧꯔꯣ ꯍꯥꯏꯅ ꯂꯥꯎꯔꯛꯂꯦ꯫ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯒ ꯅꯤꯡꯊꯧꯅ
ꯀꯥꯡꯖꯩ ꯇꯣꯛꯂꯣ ꯍꯥꯏꯔꯛꯂꯦ꯫ ꯌꯦꯡꯂꯤꯕ ꯃꯤꯌꯥꯝꯁꯤꯡꯗꯨꯗꯤ ꯅꯤꯡꯊꯧꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯣ ꯄꯦꯟꯅꯗ꯭ꯔꯦ꯫ ꯃꯇꯝ ꯑꯁꯤꯗ ꯅꯤꯡꯊꯧꯅ ꯑꯉꯥꯡ ꯑꯅꯤ ꯑꯗꯨꯕꯨ ꯄꯨꯁꯤꯜꯂꯛꯅꯕ ꯍꯥꯏꯔꯛꯄꯗꯒꯤ ꯃꯅꯥꯏꯁꯤꯡꯅ ꯄꯨꯁꯤꯜꯂꯛꯂꯤ꯫ ꯅꯤꯡꯊꯧꯅ ꯑꯉꯥꯡ ꯑꯅꯤꯗꯨꯗ ꯍꯪꯂꯛꯏ, "ꯏꯕꯨꯡꯉꯣ, ꯅꯈꯣꯏ ꯑꯅꯤꯕꯨ ꯑꯆꯝꯕ ꯑꯉꯥꯡꯁꯨ ꯃꯥꯟꯗꯦ, ꯀꯔꯝꯕ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯣꯅꯦ?" ꯅꯤꯡꯊꯧꯒꯤ ꯋꯥ ꯇꯥꯕꯗ ꯑꯉꯥꯡ ꯑꯅꯤ ꯑꯗꯨꯅ ꯈꯨꯝꯂꯛꯏ, "ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯑꯩꯈꯣꯏ ꯏꯄꯥ ꯃꯁꯛꯁꯨ ꯈꯪꯖꯗꯦ, ꯏꯃꯥ ꯃꯁꯛꯁꯨ ꯈꯪꯖꯗꯦ꯫ ꯏꯃꯥ ꯄꯣꯛꯄꯤ ꯏꯕꯣꯛꯅ ꯌꯣꯛꯇꯨꯅ ꯆꯥꯎꯔꯛꯄꯅꯤ꯫ ꯏꯕꯣꯛꯅ ꯇꯥꯛꯄꯤꯕꯗꯤ ꯑꯁꯨꯝꯅ ꯇꯥꯛꯄꯤ, ꯑꯩꯈꯣꯏꯕꯨ ꯄꯣꯛꯄ ꯏꯄꯥꯗꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧꯅꯤ, ꯏꯃꯥꯗꯤ ꯀꯣꯅꯨꯡꯒꯤ ꯁꯅꯊꯣꯡꯗ ꯌꯥꯎ ꯁꯦꯟꯗꯨꯅ ꯂꯩ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯃꯃꯥ ꯑꯍꯜ ꯑꯃꯁꯨꯡ ꯃꯃꯥ ꯌꯥꯏꯃꯒ ꯃꯈꯣꯏ ꯑꯅꯤꯅ ꯂꯧꯇꯨꯅꯔꯒ ꯍꯨꯟꯗꯣꯛꯂꯛꯄꯒꯤ ꯋꯥꯔꯤ ꯄꯨꯝꯅꯃꯛꯁꯨ ꯑꯉꯥꯡ ꯑꯅꯤ ꯑꯗꯨꯅ ꯈꯨꯔꯨꯞ ꯈꯨꯗꯛ ꯀꯨꯟꯗꯨꯅ ꯃꯈꯨꯠꯂꯣꯟ ꯑꯗꯨꯅ ꯅꯤꯡꯊꯧꯗ ꯂꯤꯔꯝꯃꯤ꯫ ꯅꯤꯡꯊꯧꯗꯤ ꯑꯉꯥꯡ ꯑꯅꯤꯅ ꯂꯤꯔꯛꯄ ꯋꯥꯔꯤꯗꯣ ꯄꯨꯝꯅꯃꯛ ꯇꯥꯕꯗꯒꯤ ꯃꯆꯥꯁꯤꯡꯅꯤ ꯍꯥꯏꯕ ꯈꯪꯂꯛꯂꯤ꯫ ꯃꯆꯥ ꯑꯅꯤ ꯑꯗꯨꯕꯨ ꯀꯣꯜꯂꯗꯨꯅ ꯊꯃꯣꯏ ꯁꯣꯛꯅ ꯅꯣꯡ ꯈꯣꯡꯕꯒꯨꯝꯅ ꯀꯞꯂꯒ ꯍꯥꯏꯔꯛꯏ, "ꯏꯄꯥꯒꯤ ꯏꯕꯨꯡꯉꯣ, ꯅꯈꯣꯏ ꯑꯅꯤ ꯂꯩꯇꯕꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯏꯄꯥꯗꯤ ꯅꯨꯡꯉꯥꯏꯐꯝ ꯈꯪꯗꯅ ꯂꯩꯔꯤꯗꯣ꯫ ꯅꯈꯣꯏ ꯑꯅꯤꯕꯨ ꯄꯣꯛꯄꯤ ꯂꯥꯟꯖꯗ꯭ꯔꯕꯤ ꯅꯃꯥ ꯑꯗꯨꯕꯨꯁꯨ ꯅꯈꯣꯏ ꯑꯅꯤꯒꯤ ꯃꯔꯝꯗꯒꯤ ꯏꯄꯥꯅ ꯆꯩꯔꯥꯛ ꯄꯤꯗꯨꯅ ꯊꯝꯂꯤꯕꯅꯤ꯫ ꯄꯨꯝꯅꯃꯛ ꯑꯁꯤꯒꯤ ꯃꯔꯥꯜꯗꯤ ꯅꯃꯥ ꯑꯍꯜ ꯑꯃꯁꯨꯡ ꯌꯥꯏꯃꯅ ꯐꯪꯒꯗꯕꯅꯤ"꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯅꯤꯡꯊꯧꯅ ꯂꯥꯟꯖꯗ꯭ꯔꯕꯤ ꯂꯩꯃꯇꯣꯟ ꯑꯗꯣ ꯂꯧꯔꯨꯅꯕ ꯑꯃꯗꯤ ꯃꯆꯥꯅꯨꯄꯥ ꯑꯅꯤꯁꯨ ꯂꯥꯛꯂꯦ ꯍꯥꯏꯔꯨꯅꯕ ꯃꯅꯥꯏꯁꯤꯡꯗ ꯌꯥꯊꯪ ꯄꯤꯈ꯭ꯔꯦ꯫ ꯃꯅꯥꯏꯁꯤꯡꯅꯁꯨ ꯂꯩꯃꯇꯣꯟ ꯂꯧꯕ ꯆꯠꯈ꯭ꯔꯦ꯫ ꯂꯩꯃꯇꯣꯟ ꯑꯗꯨꯁꯨ ꯃꯆꯥ ꯑꯅꯤ ꯀꯥꯏꯅꯕꯒꯤ ꯃꯩꯆꯥꯛꯅ ꯃꯇꯣꯝꯇ ꯋꯥꯈꯜ ꯇꯧꯗꯨꯅ ꯀꯞꯇꯨꯅꯗ ꯃꯄꯨꯟꯁꯤ ꯂꯦꯜꯂꯛꯂꯝꯃꯤ꯫ ꯃꯆꯥ ꯑꯅꯤꯗꯨꯅ ꯀꯔꯝ ꯇꯧꯈ꯭ꯔꯕ? ꯍꯧꯖꯤꯛ ꯂꯩꯖꯔꯝꯂꯕꯗꯤ ꯀꯥꯡꯖꯩ ꯁꯥꯟꯅꯕ ꯑꯁꯤꯗ ꯌꯥꯎꯔꯝꯒꯗꯕꯅꯤ, ꯃꯪꯂꯥ ꯇꯥꯏꯕꯪꯂꯥ ꯇꯧꯔꯤꯕꯁꯤꯕꯣ ꯍꯥꯏꯗꯨꯅ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯅꯥꯏꯁꯤꯡꯗꯣ ꯌꯧꯔꯛꯂꯝꯃꯤ ꯑꯗꯨꯒ ꯂꯩꯃꯇꯣꯟꯗ ꯍꯥꯏꯔꯛꯏ, "ꯏꯕꯦꯝꯃ ꯂꯥꯟꯖꯗꯕꯤ, ꯅꯆꯥ ꯏꯕꯨꯡꯉꯣ ꯑꯅꯤꯗꯣ ꯂꯥꯛꯂꯦ"꯫ ꯂꯩꯃꯇꯣꯟꯅ ꯈꯨꯝꯂꯛꯏ, "ꯍꯣ ꯗꯥꯗꯥ, ꯏꯅꯥꯛ ꯈꯨꯟꯕꯅ ꯅꯣꯛꯅꯕꯗꯤ ꯆꯨꯔꯨꯡꯗꯕꯅꯤ, ꯂꯥꯏꯔꯕꯅ ꯅꯣꯛꯅꯕꯗꯤ ꯆꯨꯔꯨꯡꯕꯅꯤ, ꯅꯣꯛꯅꯕꯤꯒꯅꯨ"꯫ ꯋꯥꯗꯨ ꯇꯥꯕꯗ ꯃꯅꯥꯏꯁꯤꯡꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯅꯣꯛꯅꯕ ꯅꯠꯇꯦ ꯏꯕꯦꯝꯃ, ꯑꯆꯨꯝꯕꯅꯤ, ꯑꯩꯈꯣꯏ ꯏꯕꯦꯝꯃꯕꯨ ꯂꯧꯕ ꯂꯥꯛꯂꯤꯕꯅꯤ"꯫ ꯑꯁꯨꯝꯅ ꯊꯥꯖꯍꯜꯂꯕ ꯃꯇꯨꯡꯗ ꯂꯩꯃꯇꯣꯟ ꯑꯗꯣ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛ ꯇꯝꯅ ꯃꯅꯥꯏꯁꯤꯡꯅ ꯄꯨꯔꯛꯂꯦ꯫ ꯅꯤꯡꯊꯧꯅ ꯂꯩꯃꯇꯣꯟꯕꯨ ꯎꯕꯗ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯔꯛꯏ, "ꯂꯩꯃꯇꯣꯟ, ꯂꯥꯟꯖꯗ꯭ꯔꯕꯤ, ꯅꯪꯕꯨ ꯅꯤꯡꯊꯧ ꯑꯩꯅ ꯏꯆꯥ ꯑꯅꯤꯒꯤ ꯃꯔꯝꯒꯤ ꯏ ꯅꯧꯔꯤꯉꯩꯗ ꯌꯥꯎ ꯁꯦꯜꯍꯜꯂꯨ ꯍꯥꯏꯗꯨꯅ ꯀꯣꯅꯨꯡꯒꯤ ꯁꯅꯊꯣꯡꯗ ꯆꯩꯔꯥꯛ ꯄꯤꯈꯤꯕꯅꯤ꯫ ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨꯀꯣ꯫ ꯄꯨꯝꯅꯃꯛꯀꯤ ꯃꯔꯥꯜꯗꯤ ꯅꯆꯦꯝ ꯑꯅꯤꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ꯫ ꯂꯥꯎ, ꯍꯧꯖꯤꯛꯇꯤ ꯋꯥꯔꯒꯅꯨ, ꯅꯪ ꯑꯩꯒꯤ ꯑꯋꯥꯕ ꯀꯣꯛꯄꯤꯔꯒꯦ ꯍꯥꯏꯗꯨꯅ ꯇꯥꯏꯕꯪ ꯃꯄꯨꯅ ꯏꯆꯥꯅꯨꯄꯥ ꯑꯅꯤ ꯑꯗꯣ ꯄꯤꯕꯤꯔꯛꯂꯦ"꯫ ꯃꯇꯝ ꯑꯁꯤꯗ ꯂꯩꯃꯇꯣꯟꯅ ꯃꯆꯥ ꯑꯅꯤ ꯑꯗꯣ ꯍꯦꯛ ꯎꯕꯒ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯆꯦꯠꯅ ꯀꯣꯜꯂꯗꯨꯅ ꯀꯞꯂꯒ ꯍꯥꯏꯔꯛꯏ, "ꯏꯕꯨꯡꯉꯣ, ꯅꯈꯣꯏ ꯑꯅꯤ ꯀꯅꯥꯅ ꯌꯣꯛꯂꯒ ꯆꯥꯎꯔꯛꯄꯅꯣ?" ꯑꯉꯥꯡ ꯑꯅꯤ ꯑꯗꯨꯅ ꯈꯨꯝꯂꯛꯏ, "ꯏꯃꯥ, ꯏꯕꯣꯛ ꯎꯃꯥꯏꯕꯤꯅ ꯌꯣꯛꯇꯨꯅ ꯆꯥꯎꯔꯛꯄꯅꯤ"꯫ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯂꯩꯃꯇꯣꯟ ꯑꯗꯣ ꯑꯃꯨꯛꯀ ꯍꯦꯟꯅ ꯀꯞꯈ꯭ꯔꯦ꯫ ꯀꯞꯅ ꯀꯞꯅ ꯍꯥꯏꯔꯛꯏ, "ꯏꯕꯨꯡꯉꯣ, ꯃꯇꯝ ꯀꯨꯏꯅ ꯎꯕ ꯐꯪꯈꯤꯗ꯭ꯔꯕ ꯅꯕꯣꯛ ꯑꯗꯣ ꯂꯩꯔꯤꯕ꯭ꯔꯥ? ꯑꯩꯕꯨ ꯆꯥꯎꯅꯕ ꯌꯣꯛꯂꯛꯄꯗꯁꯨ ꯌꯥꯝꯅ ꯋꯥꯖꯔꯛꯂꯕꯅꯤ, ꯑꯗꯨꯒ ꯅꯈꯣꯏ ꯑꯅꯤꯕꯨꯁꯨ ꯑꯃꯨꯛꯀ ꯌꯣꯛꯄꯤꯔꯛꯂꯤ꯫ ꯀꯗꯥꯏꯗ ꯂꯩꯍꯧꯏ? ꯑꯃꯨꯛꯇ ꯎꯅꯒꯦ"꯫ ꯃꯃꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯑꯉꯥꯡ ꯑꯅꯤ ꯑꯗꯨꯅ ꯃꯕꯣꯛꯄꯨ ꯀꯧꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯎꯃꯥꯏꯕꯤ ꯑꯗꯨꯗꯤ ꯇꯧꯔꯤꯕ ꯊꯧꯗꯣꯛ ꯈꯨꯗꯤꯡꯃꯛ ꯆꯤꯊꯗꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯁꯨꯁꯤꯡꯅ ꯀꯧꯔꯛꯄ ꯑꯗꯨꯗ ꯎꯃꯥꯏꯕꯤꯅ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯄꯥꯏꯊꯔꯛꯂꯦ꯫ ꯂꯩꯃꯇꯣꯟꯅ ꯃꯃꯥ ꯎꯃꯥꯏꯕꯤ ꯑꯗꯨꯕꯨ ꯎꯕꯗ ꯆꯦꯟꯁꯤꯟꯗꯨꯅ ꯃꯈꯣꯡ ꯀꯣꯟꯗꯨꯅ ꯀꯞꯈꯤꯔꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯂꯝꯃꯤ, "ꯏꯃꯥ, ꯏꯃꯥꯅ ꯑꯩꯕꯨ ꯌꯣꯛꯄꯤꯔꯛꯂꯦ꯫ ꯅꯁꯨ ꯑꯅꯤ ꯑꯁꯤꯁꯨ ꯏꯃꯥꯅ ꯌꯣꯛꯇꯨꯅ ꯆꯥꯎꯍꯜꯂꯛꯂꯦ꯫ ꯍꯧꯖꯤꯛꯇꯤ ꯅꯁꯨ ꯅꯕꯦꯟ ꯏꯃꯥ ꯏꯆꯥ ꯄꯨꯟꯅ ꯀꯣꯅꯨꯡꯁꯤꯗ ꯂꯩꯃꯤꯟꯅꯔꯁꯤ꯫ ꯏꯃꯥꯒꯤ ꯂꯃꯟ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯁꯤꯡꯖꯒꯦ"꯫ ꯋꯥꯗꯨ ꯇꯥꯕꯗ ꯎꯃꯥꯏꯕꯤꯅ ꯈꯨꯝꯂꯛꯏ, "ꯏꯕꯦꯝꯃ, ꯅꯃꯥ ꯅꯆꯥ ꯅꯈꯣꯏ ꯄꯨꯟꯅ ꯀꯔꯝꯕ ꯃꯇꯝꯗ ꯎꯅꯒꯗꯒꯦ ꯍꯥꯏꯗꯨꯅ ꯋꯥꯔꯝꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯏꯃꯥꯁꯨ ꯅꯨꯡꯉꯥꯏꯔꯦ,
Imaadi konungda laythokpa yade. Taibangpan asigi awa ana pumnamak imana koipai paiduna yenglibani. Layhauro namanacha nakhoi nungaina palu. Imaadi chatlage ko. Asi hairamlaga umaibido paikhre. Amaromda ningthauna manaisingda hairai. Leimahal amasung leimayayma ani ado. Makhoina taurambagi hairabadi angang olhanba yarabani. Adubu adumakti tauningdre. Makhoi ani maru kokthoklaga leimatona senaramba yausing ado selalu. Ningthaugi yathang matung ina makhoi anida manaisingna hairiba thabak ado tauhankhre. Asum tauduna lanjadrabi leimatone ningthaune machasingne pullaga konungda nungaina pankre.